Pausedi Yumpum Oiba Pau Khara update Togeri Japanese Incefalitis Tagi Thiyam Konjindagi Sikhre Covid-19 Lysit Kimisi Mina Marakta Impal East District Kimanung Chanba Thiyam Konjinda Japanese Incefalitis Je Nanaraba Nupi Amalakidre Laikidraba Nupi Adu Elangpam Ningol Janam Ongbi Ranjana Mapuroba Si Ice Ranjit Kawe Masagi Sahini Pumangaram Sukhre Nupi Dungarang Ayupung Taruklom Tabada Thiyam Konjin Samansing Leka the Labor Mayunda Laikidabane Imung Manundaki Pangba Paugi Matung in the Laikidrabi Asi Tasi Kunituida Mako Yamna Kanasik Badagi Arum Leho Hobadagi Rimski Casualty Water Pukatke Makhatana Hospital Asimaki Medicine Water like a Narakpagaluinana Ilauraga Sanging Tobada Japanese Incefalitis positive Oirambane Mahak Covid-19 de negative Oi Haire Adubo Ikan Kangok than a Pibam Luna Lady Banaba Asi July Kuntari Tamari Naba Doctor Sing the Nam Dunamayum Dahalanki Haina Laikidrabi Ranjanagi Mapuro Pongtorakle Laikidrabiki Mapuro Hai Doctor Sing the Agi Loina Bizi in a Nabani Ibo Wafam Galuina July Kuntareta Yum the Putraga Sayul Aniki Matunda Laboratory report Kaluina Rimski Neurology of the Laknana Bakanga Lake Matamadu the Anabagi Pibam Yana Patkide Wakal Tatana Laki Amadi no Sweating Toki Rimsta Adum Makatana Lahin Binaba Amadi laying Binaba Hajabada Yadabadegi Yum the Putrakla Gangarang Yuk Laki Dabani Aina Fongdoke Tokdoksung Adugi Matung the Iril Bung Police Station that report Amalan Katpagaluina Asumba Well Tawina Bawakat Kre Madugi Matung in a Jenims, Mortuary Asida Laikitrabiki Axang postmortem examination Tonanaba, Purakliba Asini Hainasuma Puribana Makatana Fongtorke, Sarakasida Service on Liberal Organization Thiyam Konjin Samansing Lekaina, Gerol Amada Matokaram the Pibam Luna Lay Kanariba, Anaba, Amabo, Mayum Dala Libano Haina Hanglakli, Tawasi Maram Sadaba Amadi, Mataudan Kangdaba Amani. Amadi Masigi Afafata Punama Rims Authority Amadi Marilena Doctor Sinapuga Bani Aina Paladuna Taudo Asigi Matang the government give me and Chinchen Bagaluina Rims Authority Amadi Marilena Doctor Singi Matak Tamatik Saba Tabak Lokut Kadabani Ainasu Solo Club Namakata Napongdorakli Ato Papau Amadana Lamchat Kambanupa Amapare Sahini Pan Nupimacha Amadana Nattaba Lichat Chatlamle Aiba Masagi Chahi and Kaitaruk suraba Nupa Ama Police na Fare Police tagi pangba paugi matung ina Women Police Station na ngarang nubidang pung tararom taba da aiba complain ama laktuna sahi ni panda ngai ripe masanu pibo mi leita bagi kudong jaba loraga ngarang nubidang werong pung mari taba da physical assault certificate aina apok pina wakalakhibane wakat adu phangbaga Women Police amadi Sisipur Police ki kangbuna khudakta 21 adugi mayumda sangchinduna mahakpo phabang amki nakalamromda US da coronavirus positive oikiba hui Sire US da yum da jokpa hui amada novel coronavirus infection ge ahanba confirm case oikiba baddi kauba German safer adu Sikhre ana report amana phangdokre hokiba jun thada United States Department of Agriculture's USDA National Veterinary Services Laboratories NDSL na hui adu US da COVID-19 laisa thogal liba SARS CoV-2 virus ki test over the positive oiba yum da jokpa sa oire aina laukthokibane Hui adu layong utringai ki mamang damha ki mapusing ki manungda ama oiriba robot mahone COVID-19 ki test tawada positive oiki amasung atopa amana virus adu ki chuna palayong sing utke mapusing aduna National Geographic ta haike mahone novel coronavirus ka loina na sayol kaya naraba matungda April ki may salak pamatamda badida sorhon bagi problem sing lerakhi report adu da haibagi matung inna baddi sorhon bagi problem sing lerakhi ba amasung April da nasal mucus punjilak raba matungda amasung mahak I anangbu oba horklaba matungda July 10 ka mathoi da hidak tharaba matungda mahak ki haksangi phibam asum phasilakide badina laikidaba asi SARS-CoV bihi da na maram oiba thaudang am lokhibra aibasi tasing na khangdrabasu hui asi immune system ki cancer makal am oiriba lymphoma leramba yai haina I ki test tawda kudampi USDA gi matung inna coronavirus sandokpada sasing na maru oiba thaudang am lawi Haibigi Praman Amata Husik Pabagi Wenedi Late Adubo, Karigumba Pibam Karada Midagi Sasingda, Nobel Coronavirus and Doklambai Yai, Wafamasiki Praman Asi Metada, Nasal Journal da Pongkiba, Hong Kong da, Hui and the Tokiba study Amaki reporter, Virus Asi infection Tobagi Praman Utli. Marakasida, Manipurgi Sakpi Karungdagi, Masagi Sahi Ramanga Suraba Miui Amasu, COVID-19 Namaram Oiraga Laikidre, Sakpi Karungdagi COVID-19 Laikidaba Miui Asi Tharaga Manipurgi. Apunba Sikhre Apunba Taruk Sukhre
अरोइबदा कंटेंट सिंग असिग मरोइबा पाउ खरा असिबो पौदम जरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक पथागचरी लोइनना चैनल असिना तुमदा कानेरबदी सब्सक्राइब लाइक एंड शेयर तौब काबिगनो पुनमकपु अमुका हन्ना थागचरी।